Lakle lakle Inspector Tayai 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 Ahan ramakta da Inspector Tayai tabiri basimu James Hagurjamna taramlok sabu loinana ikoknona khurumjari ngasi supuduna laksari Inspector Tayai lising amaga tara suba tangka haukiba megi tang ahumdagi tonga tonga ba athoba singi wari amadi relief camp da leiba wari kya paring naina tahan sakraba matungna ngasi mu puduna laksari anauba tangka amaka nangdi mamani ani suba tangka ngarangi matik ama loinana anauba tangka ka loinana tabisi Prima Kaigina na koi mayam po namang naibu taza bidri basibo ay asing mani ay nahari basi ay nangangli basi binamanati ay ato pa nupahamat na kay arano marichan kiti ay bu taza biyo na koi mayam na ibu taza bidri mo karigino ay kariwa sa ohay bano ay bu karita ohay bano ay nahayzari ba po namang si asing mga tani aigi wafamse amukta tazabiyo kaidobage nakhoi mayamna ofamasibu tazabidribasibu karigino aibo amukta tazabiyo ai kanaguma amaga kariguma aranma mariyamata chakkiba leitiye aibo karaidano aina hojik chatkadoribase aina chatkadoribase karaidano aibo karino intawgadoribase adu natragana ai isaitanta sijakiba tabane Sibadi ate ay sirabasu achumma aranba karino haiba khanghalamlaga ay soidana sigan ay na hojik sikiba tarabadi ira leiduna ay isai tanda sijakibane haiduna ingonda soidana maki makoina ingonda hayogan adurabada ay kari tawgan ay kadaida chakkan ay kadaida chakkun ay ima 통장 또 이마 통장 또 바봉 통장어 바봉 아이고 거리다 와 해봐노 이마 거의 바봉 거의 나 해봐도 거리노 아생 모두 먹다 해비요 통장 또 바봉 이마 통장이요 우시터 왜다봐 아이 거의 볼래 때 라이리 또 원래 신이네 뭐 거기 갈리면서 ngamme haiduna tawriwani isha anupi asida makhoina mikcha thine na gidamtani thengnaba tare dana pomnamak singadu achum maran karino haibadu mayek sing thidok patabani ai mama ai khoi laira sune thamoi ina khule shel paidaba lan thum leitaba khagdane khoi laira natin hei thamoi ina khuline mi bu minuk se kangi mi ge awaba masak kangi ne moi pabung amukta ngai bi khoke dobage 사게기 할라만 징술로이나 paupikir kari tawgadagi habado amuktan khanaraga karino tanabana pharoidro ai bina ai haribasi makhoigi mapa masadadi kutta thangchang ma pargane chabat chanan tharaka kaga phagadabani makhoi aduk gyamna phattaba isanu ps makhoina pamdriba karigino mahana pamloido borabadi isha sibu mahana makhutna thongna isha sibu siendana chongara nati haina singaraga honga sunati miya mangdale pa pungjau thinda lohong kibana tro aduka ngasina osit thawaidaba isanu pisida badanam toba mingchat thinena bahonaba ai lemna amatta tol haribasini ai amatta lemna tol haribasini ai se kunja amukta ngai ko ke dobagi moi pabung nasanu pigi punsigi nati ai khoina ningol pokpa hebadu ko kara haijan non jaba tare dana hey kari ge haijan non jaba osit thawai draga haijan non jaba yabro yamna tamthina miraiba asuk tamthin osit thawai dana khanna makhoi gi mungdo tumna hale harega yumdo bai thadok le harega opul wai phun gumna khong asine kang karu phagada bane asuk osit taba ningol pokpai khoi kari gi dam asuk yamna ton hingani isanu pibo karigi makhoina badnam tawba pamdra hayudra khaina ningla su makhoina divorce tawra basige adu isanu psige mingsa thina ba tungda phawa mina tension agadaba aduga kairo le kai leri basine khoibu tukachana ba ki hangoine na ba natrum khoina tawri badawo isa sigi pimuk nungda tamliba mitam masibo makhoi gi macha na te makhoi gi ina te isa na aran ma chat pagini sinine
Moi pabung amukta dingai biyo kaidobage sagai na tege halaman singchu laklaga karino tanaraga thauraga lore makhoi ni hekta mak hairaga hekta yabrane amukta de sumaran karino haibadu thikisi kaidobage moi pabung masilei da sagai na tege halaman singna lepaga sungamoi imung adugi maramda ai police station da satkan isanu pigi mathakta makhoi na siriba maralasi achum maran puthokpiu medical science ta kari tobung amagi isanu pigi pibung nungda tamliba masa sikanagi masa mado matau karam na khangdokani kari tobu ya habdo police station da chalagai complaint togani usit thoi da ba ai khoi bo lai re to lei haibagi mata gum ma khoi na tobu ngami haibagi mata gum na hekta pangtau ma toba ai khoi su mi ni ne ai khoi to na hinga da bana tire ai khoi su mi ni haiba se mek seng na tak pata bani ne atu bu moi pau puno mak to haina raga yar hoidrane ai kari haina raga ya ga dori masidagi hena min chat thiningai oibasibu kari leiribage pon moxing ase police station da chalaga chumaran puthopio haidana ai haujimak chatkani ha kari haige da bono khangde da haujigi matam da ko amada mo kapsele kari no mo koi pakap ta kapasibo mo koi maru sibo uwa da panbra khangde haibani da as kari no khangde mayam na di ko kari ko matam da ngang ma chaiba matam da singmi haiba go mo ko wa ngang go matam da thamoi se thuk law bade dum yaw da bade na de ko how na no mai na kapsele how na landare haiba ga de ko how haiba se de seng bade ta se na har di how haiba di metei so how ne aduga kari no tangthol so how ne kabui so how ne aduga kari no naga so dum leiba che naga gi manung san ba so how ni ko adu manung san ba chan da ba sigi ma pham ji loi na to la ga da kari no singmi na no mai na kapsele ching da leiba mi na no mai na kapsele haiba ga ching da leiba kari no naga na di no mai ka pa di na te da na mayam suwa nga mu da dip keno phaja na nga ngo phei go ta ba da thamoi se thuk lawi hai bani da kri hai ga da mono khang gi ching da gi no mai kapsale ching da leiri ba me khoi tameng lom ta leiri ba nati phaja ba komla gi mafam pambi bam hau ba sangtrek sangna leiram ba do ji komla gi masu na hoji ponga ngang da kari no leiba mafam sing ase gi mafam gi no mai na ka pro kap su kap ti no mayam pon mono wa nga mu matam do ko thamoi so pwa di ngang da ba phei aseng ba khodo so ko pam di yawi go Kaidorge gamai ayu ga sida yamna sauna le misibu kari dorge sir kari se dawna te da chingdagi no mai kape ha ba do sir khara khallaga kholaga ngangna radi phaba hauna no mai na kape chingdagi no mai na kape ha ba do bu ching khudi makti no mai na kape tina te na sir adabu kari su sauna le te da ayamadi nagana kape tangkhulna kape nati tonga maring nagagi kanglu da singba su singda su adudagi kapai habi wade nati ayambana di chingdei kapai habani na wafam do haibu ermani da saradu arasu thamoi se heta kaiba gi wani da kapana mina kapaga taina bana som karino chingda laiba mi khudimuk to loina taina radi sir madudi migi emotional noiba wafam ni da sawning adi sir madubu nungai gedrane sir chumi gamai yamna lokre hojik karino lebak se tawdori bise haiba de yamna logadori namit kharani gi matung da kari la ka dori bano manipur da tholi birang asi thama pan hela ka dori ba sathira ba kanglup ani gi la na se ngasi phawb do loisena na ba mari leina ba singna hoji pa bo hona ba ngamdri ba se kari gi no ha ba se miyam gi amat to oira bo hang ama khakti oiri hang su hangli khara amadi hang do bo tandana dum hang dra ba jani da masi puno mak singi khang ga da ba singna khang dra ba political gi solution khaktana loisen mung ngamgani ha ba se puno mak na khang ba masidi nongmoina thangna te na loigedaba nati adubu manipur lengang na kanglup ki rana si hauju phawgi di makhoi gi maikai de gi shodum tawning ba tawri natra aduga kari no manung da torok pa yabasi adubu lengak ki maikai de gi shotopam thokpa khara di tawri miyam na di pen ta ba haiba du de du mori tawning laga tawjok tawning druga tu haiba gi mata gum na tumin lai thokraba di yam na logadawri hariba thawdang ase puna maglawdana tumin election bagum tawriba se afaba mati nate hariba lana solution na ba lengana kari karamba thabak sing paikhalabagi loinana center de ichang thongna leina taksin duna lana se loine na bagi kari no mokhui gi topam tokpa sing adu ta sing na tawbungam driba na tra miyam na khangan bangam dri serga sida lala sina no gi misimina asokapan adum helaki sarkari haiga damna khang de da hen bagi wadi som mi henjale amada amuk si amada amuk adu tawi amada amuk ada tawi hairaga sir ainu ngakchare bedi sarkari haige tamno ge kapse le asom de landare ya haiba sibu karino makhoi gi bom top season bagi monga tawrisina karino sir chingdabu
ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯄꯥꯟꯗꯦ ꯕꯣꯝꯁꯨ ꯄꯥꯟꯗꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗꯗꯤ ꯕꯣꯝ ꯇꯣꯞ ꯂꯣꯏꯅ ꯄꯥꯟꯕ ꯖꯥꯠꯂ ꯈꯪꯗꯦ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯑꯐꯕ ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯞꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯊꯥꯖꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯈꯣꯏꯅ ꯈꯨꯠꯁꯝꯅꯗꯨꯅ ꯇꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯣꯏꯔꯦꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯀꯔꯤꯅꯣ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯏꯆꯪ ꯊꯧꯅꯥ ꯂꯩꯅ ꯐꯣꯡꯗꯣꯛꯄꯗꯤ ꯃꯃꯥꯡꯗꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯁꯥꯔ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ DGPꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯃꯤꯌꯥꯝꯅꯗꯤ ꯎꯕ ꯐꯪꯗꯦ ꯉꯁꯤꯒꯤ ꯈꯕꯔꯗꯁꯨ DGPꯅ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯀꯣ ꯁꯥꯔ ꯈꯪꯗꯦ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯅꯤꯅ ꯀꯗꯥꯏꯋꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯗꯅ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯇꯧꯔꯤꯅೋ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯒꯥꯃꯩ ꯃꯗꯨꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯍꯥꯏꯕꯕు ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯑꯐꯕ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯅ ꯃꯤꯇꯩ ꯃꯤꯆꯝꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯇꯥꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯔꯦꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯆꯪꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯗꯅ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯗꯤ ꯂꯥꯏꯔꯗꯅ ꯑꯉꯝ ꯑꯊꯧꯕꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯟ ꯈꯥꯝꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯦꯕ ꯆꯨꯝꯃꯦꯅꯦ ꯁꯥꯔ ꯉꯁꯤꯒꯤ ꯐꯥꯎꯕꯁꯤ ꯀꯅꯥꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯗ꯭ꯔꯤꯀꯣ ꯁꯥꯔ ꯑꯗꯨꯅꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯀꯔꯝ ꯀꯥꯟꯗ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯆꯪ ꯊꯧꯅꯥ ꯂꯩꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯉꯝꯗꯦ ꯑꯃ ꯑꯣꯏꯔꯦ ꯀꯥꯡꯂꯨꯞꯀꯤ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯈꯛꯇꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯩꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯐꯝꯗꯤ ꯊꯣꯛꯂꯤꯕꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕꯗු ꯈꯥꯏꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯁꯦꯟꯇꯔꯗ ꯄꯤꯕ ꯌꯥꯕ ꯄ꯭ꯔꯦꯁꯔ ꯑꯃꯈꯛ ꯄꯤꯕꯒꯤ ꯃꯊꯧ ꯑꯗꯨꯗꯤ ꯇꯥꯔꯤꯕ ꯌꯥꯝ ꯂꯨꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯀꯤ ꯑꯈꯪꯕꯅ ꯄꯤꯛ ꯊꯜꯂꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯁꯨ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯕꯗꯒꯤ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯥꯟ ꯑꯁꯤ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯪꯅꯕ ꯋꯥꯍꯪ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯐꯝꯁꯤꯗꯤ ꯑꯗꯨꯃꯛ ꯊꯣꯛꯂꯕ ꯋꯥꯐꯝꯅꯤ ꯈꯪꯗ꯭ꯔꯦꯗ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯨꯃꯤꯠ ꯅꯤꯅꯤꯁꯨ ꯅꯠꯇꯦ ꯍꯨꯝꯅꯤꯁꯨ ꯅꯠꯇꯦ ꯊꯥ 7 ꯉꯥꯏꯔꯛꯄꯒ ꯍꯥꯏꯁꯤꯗꯤ ꯁꯥꯔ ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯔꯖꯥꯅꯤꯀꯣ ꯁꯥꯔ ꯆꯥꯕ ꯊꯛꯄ ꯐꯪꯕ ꯈꯔ ꯃꯌꯨꯝ ꯃꯀꯩ ꯂꯩꯕ ꯈꯔꯅꯗꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯐꯪꯗ꯭ꯔꯁꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯑꯁꯤꯅ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕ ꯆꯩꯅꯥ ꯑꯁꯤꯗꯤ ꯁꯥꯔ ꯃꯁꯤꯗꯤ ꯁꯦꯜꯅꯁꯨ ꯃꯦꯟꯈꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯁꯥꯔ ꯑꯆꯨꯝꯕꯅꯤ ꯒꯥꯡꯃꯩ ꯀꯔꯤꯅꯣ ꯁꯥꯔ ꯑꯥꯗ ꯑꯍꯜ ꯑꯃ ꯆꯪꯉꯛꯈꯤꯕꯁꯤꯕꯨ ꯁꯥꯔ ꯀꯧꯁꯜꯂꯣ ꯒꯥꯡꯃꯩ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯉꯛꯄ ꯃꯥꯟꯈ꯭ꯔꯦꯗꯀꯣ ꯋꯥ ꯍꯪꯒꯗꯕ ꯐꯥꯎꯕ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯀꯔꯤꯅꯣ ꯃꯥꯅ ꯃꯈꯨꯠ ꯀꯥꯏꯁꯦ ꯐꯗ꯭ꯔꯕꯗ ꯀꯜꯂꯒ ꯂꯥꯏꯅꯤ ꯈꯪꯉꯤꯗꯅ ꯃꯈꯣꯏ ꯈꯪꯅꯦꯕ ꯏꯕꯨꯡꯉꯣ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯑꯃꯨꯛ ꯇꯧꯅꯖꯒꯦ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯅꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔꯗꯣ ꯑꯃꯨꯛ ꯇꯧꯅꯖꯒꯦ ꯄꯥꯕꯨꯡ ꯎꯅꯕꯒꯤꯗꯤ ꯑꯗꯨꯝ ꯎꯅꯕ ꯌꯥꯅꯤꯗ ꯑꯗ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯄꯥꯕꯨꯡ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯈꯣꯠꯄ ꯀꯔꯤꯅꯣ ꯈꯟꯅ ꯆꯩꯅꯕ ꯑꯇꯣꯞꯄ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯀꯔꯤ ꯂꯩꯕꯅꯣ ꯑꯗꯨ ꯈꯪꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯊꯛꯇꯅꯦ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯛꯈꯤꯕ ꯃꯗꯨꯒꯤꯅꯤ ꯑꯩ ꯅꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔꯗꯣ ꯑꯩ ꯃꯗꯨꯗ ꯑꯣꯏꯅ ꯇꯝꯃꯒꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯒꯤ ꯅꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯈꯪꯉꯣ ꯌꯥꯅꯤ ꯄꯥꯕꯨꯡ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯀꯔꯤꯅꯣ ꯁꯥꯔ ꯑꯃꯨꯛꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯁꯥꯔ ꯒꯥꯡꯃꯩ ꯆꯪꯍꯜꯂꯣ ꯐꯅꯤ ꯁꯥꯔ ꯄꯥꯕꯨꯡ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯁꯤꯗ ꯂꯥꯛꯄꯤꯌꯨ ꯁꯤꯗ ꯏꯕꯨꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯦ ꯋꯥꯐꯝ ꯑꯃꯈꯛꯇꯪꯒꯤ ꯏꯕꯨꯡꯉꯣ ꯀꯝꯄ꯭ꯂꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯖꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄꯤꯔꯒ ꯂꯣꯏꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯈꯣꯏꯒꯤ ꯃꯔꯣꯟꯗꯨꯗꯤ ꯑꯩꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯕꯨꯡꯉꯣ ꯃꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯃꯃꯤꯡꯅ ꯖꯁꯃꯤꯟ ꯀꯧꯏ ꯃꯍꯥꯛꯁꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯔꯤ ꯂꯩꯅꯔꯒ ꯃꯈꯣꯏ ꯈꯪꯅ ꯆꯥꯅꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯔꯥꯖꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯂꯨꯍꯣꯡꯗꯅ ꯍꯧꯖꯤꯛꯁꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯕꯅꯤ
ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯛꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯔꯥꯖꯦꯁꯀꯤ ꯃꯆꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯂꯨꯔꯕ ꯋꯥꯐꯝ ꯍꯥꯏꯕꯗꯨꯅꯤ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯔꯥꯖꯦꯁꯀꯤ ꯃꯆꯥ ꯅꯠꯇꯦ ꯃꯤꯇꯣꯞ ꯑꯃꯒꯤ ꯃꯆꯥꯅꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯇꯥꯔꯒꯁꯨ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯒꯅꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯅꯨꯄꯥꯗꯨ ꯃꯈꯣꯏꯅ ꯁꯤꯟꯅꯤ ꯅꯠꯇꯦ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ ꯌꯨꯝ ꯑꯃꯗ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯏꯆꯥ ꯅꯨꯄꯤꯕꯨ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯇꯥꯟꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡ ꯑꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯛ ꯑꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯏꯆꯥ ꯅꯨꯄꯤꯅ ꯇꯥꯟꯈꯤꯕ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤ ꯏꯆꯥ ꯅꯨꯄꯤꯁꯤ ꯌꯨꯝꯗ ꯃꯥꯅꯤ ꯌꯨꯝꯗꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯄꯖꯥꯠ ꯅꯠꯇ꯭ꯔꯦ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯕꯅꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯈꯤꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯆꯥ ꯑꯃ ꯃꯤꯇꯝꯗꯅ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯗꯨ ꯅꯥꯎꯄꯨꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯥꯎꯄꯨꯗꯨꯅ ꯂꯩꯔꯤꯕꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯠꯇꯦ ꯀꯅꯥꯅꯣ ꯃꯥꯅ ꯈꯪꯅꯒꯗꯧꯔꯤꯕꯁꯨ ꯃꯥꯅ ꯃꯔꯤ ꯂꯩꯒꯗꯧꯔꯤꯕꯁꯨ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯁꯟꯅꯕꯗꯤ ꯍꯣꯠꯅꯒꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯑꯁꯤꯒꯨꯝꯕ ꯀꯦꯁꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯄꯨꯂꯤꯁꯅ ꯄꯥꯏꯗꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤ ꯀꯣꯔꯠꯇ ꯊꯦꯡꯅꯔꯒ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯀꯔꯤꯅꯣ ꯃꯇꯦꯡ ꯂꯧꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯀꯦꯁ ꯑꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤꯅ ꯑꯗꯨꯝ ꯈꯜꯂꯤ ꯏꯃꯨꯡ ꯑꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯗꯕꯁꯤ ꯏꯆꯥ ꯅꯨꯄꯤꯕꯨ ꯍꯦꯛꯇꯃꯛ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯏꯆꯥ ꯅꯨꯄꯤꯁꯤꯒꯤ ꯃꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯥꯈꯠꯈꯤꯕꯗꯒꯤ ꯃꯈꯥꯗ ꯀꯨꯝꯂꯛꯇ꯭ꯔꯤꯅꯤ ꯗꯣꯂꯥꯟꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯏꯆꯥ ꯅꯨꯄꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇꯗꯣ ꯅꯨꯄꯥ ꯃꯌꯨꯝ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯗꯥꯏꯇꯗꯨ ꯄꯨꯐꯝ ꯊꯣꯛꯇꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯣꯏ ꯑꯃꯔꯣꯝꯗ ꯆꯨꯝꯃꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯅꯥꯀꯟ ꯑꯃꯈꯛꯀꯤ ꯋꯥꯐꯝ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯆꯠꯊꯕꯁꯨ ꯍꯦꯛꯇꯃꯛ ꯌꯥꯒꯗꯕ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤꯅꯦ ꯏꯆꯥ ꯅꯨꯄꯤꯅ ꯂꯥꯜꯂꯝꯂꯦ ꯏꯆꯥ ꯅꯨꯄꯤꯅꯅꯦ ꯃꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯅꯥꯗꯣ ꯃꯈꯣꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯏꯆꯥ ꯅꯨꯄꯤꯅ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯗꯤ ꯏꯆꯥ ꯅꯨꯄꯤꯅ ꯂꯥꯜꯂꯝꯃꯤ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯕꯗꯣ ꯃꯗꯨ ꯄꯨꯊꯣꯛꯄ ꯄꯥꯝꯃꯤ ꯃꯗꯨ ꯅꯠꯇꯗꯅ ꯏꯆꯥ ꯅꯨꯄꯤꯗ ꯅꯝꯗꯨꯅ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇꯃꯛ ꯇꯧꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯗꯣ ꯃꯈꯣꯏꯁꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯔꯥꯖꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯐꯪꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤ ꯈꯖꯤꯛꯇꯪꯗꯤ ꯂꯨꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯑꯃꯒꯤ ꯀꯝꯄ꯭ꯂꯦꯟ ꯄꯨꯔꯒ ꯂꯥꯛꯂꯒ ꯅꯥꯀꯟ ꯑꯃꯈꯛꯀꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯃꯗꯣ ꯑꯩ ꯈꯪꯖꯩ ꯑꯗꯨꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯨꯟꯅ ꯑꯆꯨꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯗꯣꯛꯄ ꯑꯃ ꯇꯉꯥꯏꯐꯗꯅ ꯆꯪꯉꯤ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯂꯥꯜꯂꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯅꯤꯡꯉꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯃꯤ ꯑꯃꯅ ꯇꯝꯁꯤꯜꯂꯒ ꯃꯗꯨꯗ ꯇꯥꯔꯒ ꯄꯨꯂꯤꯁꯅ ꯑꯆꯨꯝ ꯃꯔꯥꯟ ꯊꯤꯗꯅ ꯍꯦꯛꯇ ꯃꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯗꯤ ꯑꯣꯏꯔꯣꯏ ꯑꯩ ꯈꯪꯖꯩ ꯑꯩ ꯌꯥꯝꯅ ꯈꯪꯖꯩ ꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯥꯜꯂꯝꯂꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯑꯣꯏꯒꯦꯔꯥ ꯏꯃꯨꯡ ꯃꯅꯨꯡꯅꯅꯦ ꯃꯈꯣꯏꯅ ꯇꯥꯅꯤꯡꯕ ꯗꯥꯕꯤ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤꯅꯦ ꯑꯩ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯒꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯅꯝꯗꯅ ꯃꯈꯣꯏꯅ ꯃꯔꯥꯟ ꯁꯤꯖꯜꯂꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯤꯔꯣꯜꯗꯨꯅ ꯂꯩꯔꯕ ꯍꯌꯦꯡ ꯍꯛꯆꯤꯠꯅꯤ ꯈꯪꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯕꯨꯡꯅꯨꯡꯗ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯍꯦꯛꯇꯃꯛ ꯅꯠꯇꯦ ꯁꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯁꯤꯔꯤꯕ ꯃꯔꯥꯜꯗꯨꯗꯤ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯗꯣ ꯀꯨꯟꯖꯥꯏ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗꯅꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯪꯇꯧ ꯇꯧꯕꯁꯤ ꯏꯕꯨꯡꯉꯣ ꯃꯁꯤꯃꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯧꯁꯤꯟꯖꯔꯦ ꯄꯥꯕꯨꯡ ꯔꯥꯖꯦꯁꯀꯤ ꯅꯝꯕꯔ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯅꯝꯕꯔ ꯌꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯀ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪ ꯄꯤꯕꯤꯌꯨ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯀꯨꯞꯅ ꯊꯤꯖꯤꯟꯖꯒꯦ ꯋꯥꯐꯝ ꯑꯁꯤꯗ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯑꯆꯨꯝ ꯑꯔꯥꯟꯗꯤ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯂꯤꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯌꯦꯡꯁꯤꯟꯖꯒꯦ ꯏꯕꯨꯡꯉꯣ ꯀꯝꯄ꯭ꯂꯦꯟ ꯑꯃꯈꯛ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯕꯒꯤ ꯃꯍꯨꯠ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯈꯔ ꯌꯦꯡꯕꯤꯌꯨ
ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯃꯁꯥ ꯋꯥꯏ ꯁꯪꯗꯗꯨꯅ ꯂꯩꯔꯤꯕ ꯉꯁꯤ ꯍꯌꯦꯡ ꯈꯪꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ 마기 핵 맛보려비도 나때 아또번에 하이잘을 것이고 까나니 야봉 건거더리게 아우직 이사노 피시니 까이 강득이 막 시키면 나기버 톡보 맞다 그리고 이게 거의 얌나 박한 아우직 거의 마부시네 눈을 내리더니 뭐 좀 말한 아묵더디 부톡 비오니 뭐 이번은 좀 말한 아묵더디 부톡 야리 그리기는 뭐제 아무도 호가 비우시 이뭐 아이는 하이자리 버세 아묵도 타자비 이사노 피리 타모이데 까리 바롱네 마하키 타모이데 까리는 마하나 후지 바롱 거더리 버시버 이사노 피나 랄물버디셔 아이 까리 수하이저 까리노 머두드네 아인기 오이버 짜노 피네네 머두드 마나 방가다 버째랑 도마 빠이 야오노 아이 방보 이제 어두보사 아묵도 이사노 피시네네 마는 맘미뜨기 마 피자둠 짜더나 마하키 마탁다 시리버 말알세 마학란데 마하까리마다 란데 하두는 것이 수하리버세 아묵다디야 좀 란티도 피오네 보고 바보 아이 야리마 마케 까리노 하버도 강동노버디 호나키 바보 마시디 얌나 로크라바 어두가 누파누피 아니 시금바 케스 케야 톡고 마tamnari 아좀마란시 아이코나 쿠닥기 오이나 레퍼디 헥탕감티 나도부 아이 까리 레버게 하버도 아이 강멍암 레잉제기 이봉어 강만나티 이봉어 소이드네 강독비드네 마라레리버세 이사하오라버수 아마부오라버수 까리부터 강카피가 마코이기 마탁다네 마코이기 마탁다 소이드네 째락비비 아이기 착각라로 서 아이기 착각라로 파레 바보 바봉이 시 넘버도 아무튼 이르게 담비럼 이봉어 아이 폼노막 이자라바니 시다 레이저레 아무튼 럭션비고 파레 अदुदी पाबुंग सु योबो यारन आइखोय करी लेबगे हाबदो थिजलगा आइखोयगे माकेदि करी खमुंग अमगे हाबदो अमुक्तंग यिंगसेलगा सोयदन हायरगनाबा तोखि फरे इबुंग इबुंग वाफम अमतंगदि हाबियु पाउ करिन हाबियु इबुंग मसिबु सेल थुम आइखोयगे माकेदिगी पाबुंग आइखोय करिगे सेल लोगदोरि आइखोय सेल लोबगी मरम सुंगले लेथि इबुंग अदुदी वाफम से नमसिंदुना कयाम कुइना थमगदोरिबा नत्रगा मसिबु पाउ मदुगिदमक्तदि करिसु वाबिरोन आइखोय असेंगबदु करि लेबगी नुपादुगी मरमदा सुकमना थिजनजकी अदुगा तसेंगमकी थौदोसदैना हाइजकीबस पाबुंनि इसानुपिगी सेंटिमेंटा पाबुंनि खोयदा तम अदुगा पाबुंगी वाफम से तारगे खोयना नाकनमदा सत्पा यादे हेबसे मसि मतंगदि खंगबिउ पाउ फरेबुं अदुदि यौजरकी सोयदन मके असुम खरसी इबुंगना पुथोरकने हाइबगे आई थाजबदो आई थमजरी आई चलुकी इबुं आई चसरुकी क्रीनो सर हौजिकी मतमदा तौरिसिबो सर नुपीदुबो मसा उनागदरे अदुगा मबुक्तो थरक यान्दना लेइ हाइब्रो सर गामै सर हुजिकी क्रीनो नुपीदु मसा वाइ संगदे हाइब्रो करिनो वाइ संगदबा हाइबसिन सर आइना गामै अंगांग उनागदरे हाइबन अदुनी सर करिनो अंगांग उनागदरबा नुपी अमाबु करम्बा कांदाबो अतोप नुपागा मरी लेनागनि हाइबो वाफमसिबो सर मसिबु थाजबा याबो वाफमलानि गामै केस असिदि याम लुबो केस अमा खंनि हाइबताइ अइखोइना सुमाइना केस असिदा नुपी मगी मुंग मनुंगदगी सुमाइना कंप्लेन लागा नुपीदुगी मिचंग तपथाइ संथोरकांदा नुपीदुना लानबसुम यारम अदुबु हौजमकिदा सुमरान करिमता खंति करि लेबगे हाइबदु यंगसिनबा तारेदना अस फुबा याबा करिनो अदुगुम्बा केस अमदि नत्रेनि लम हेंदना नुपादुन ngoksan phajinabo eramba taradi sir aspen hekta phugadaबसे gamai amuti yengis kadi lege habadu akoi tanaraba tos aduga makoi ge address sida koi gi mi thadoga amuktung di kari no habadu khangbung amre yengis adu bode sir kanana lalamgadabno kanana chulunggadabno hausigi matam je hai base yamna thina lure ne sir gamai pare address asida अखोई मी खरा थारगा अखोई इन्फॉर्मर करी को मरोन थीबा याबगे हाबदु येंगननबदो सर सिदा लेजरे सर चेदो यारे पिरो फनी सर खंद्रे हौजिकी मतमदबो करिनो हयेंग हांगसे तमसा उनागदौरदबो मागी मसा नते मो हारेदि खंगते करी हाइगदबनो मा बोय खोइनि मुंगसिदा सादौना कयादा लुना खन्दने खोइना थमजरपनो अदुगा माना असुक माना मरम चटनाइथबा अदुगा
ꯍꯧꯖꯤꯛꯅ ꯑꯣꯟꯈꯠꯇꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯀꯦꯁ ꯇꯧꯅꯤꯡꯉꯥꯏꯁꯨ ꯇꯥꯔꯤꯅꯦ ꯃꯈꯣꯏꯅ ꯀꯦꯁꯇ ꯇꯧꯔꯛꯁꯅꯨ ꯀꯦꯁꯇꯣ ꯃꯗꯨꯒꯤ ꯃꯊꯛꯇꯨꯗꯅꯦ ꯑꯣꯟꯈꯠꯂꯒ ꯑꯃꯨꯛ ꯀꯦꯁ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯩ ꯃꯃꯥ ꯇꯨꯃꯤꯟꯅ ꯂꯩꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦ ꯅꯆꯥ ꯅꯨꯄꯥꯅ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯗꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯁꯜꯂꯛꯈꯤꯕꯅꯣꯅꯦ ꯃꯁꯤꯗꯪ ꯈꯟꯕꯗ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯃꯄꯥꯝꯗ ꯆꯠꯂꯤꯔꯒꯅꯦ ꯑꯩꯈꯣꯏꯕꯨꯅꯦ ꯂꯣꯏꯅ ꯌꯣꯜꯂꯝꯒꯗꯧꯔꯤꯕꯅꯤ ꯑꯐꯕ ꯋꯥꯗꯤ ꯃꯥꯅ ꯍꯥꯏꯔꯝꯒꯗꯕ ꯅꯠꯇꯤꯌꯦ ꯃꯃꯥꯅ ꯑꯗꯨ ꯇꯧꯏ ꯃꯄꯥꯅ ꯑꯗꯨ ꯇꯧꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯗꯅ ꯇꯝꯁꯤꯜꯂꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯐꯅ ꯈꯟꯗꯣꯔꯤꯒꯦ ꯑꯩꯗꯤꯅꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯀꯧꯔꯒ ꯅꯆꯥꯁꯦ ꯐꯠꯇ꯭ꯔꯦ ꯋꯥꯔꯛꯎ ꯃꯇꯝ ꯈꯔꯅꯦ ꯃꯌꯨꯝꯗ ꯂꯩꯌꯨꯅ ꯀꯤꯠ ꯅꯝꯃꯒ ꯊꯝꯃꯝꯃꯒ ꯃꯗꯨꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ ꯃꯗꯨꯕꯨ ꯅꯪꯂꯤꯕ꯭ꯔꯣ ꯀꯞꯇꯅ ꯂꯥꯎꯗꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯂꯩ ꯊꯣꯡꯗꯨꯗꯤ ꯅꯪꯁꯨ ꯍꯥꯡꯇꯣꯛꯎ ꯌꯥꯗꯦ ꯃꯗꯨꯗꯒꯤꯗꯤ ꯀꯔꯤ ꯇꯧꯏ ꯃꯌꯨꯝꯗ ꯆꯠꯈꯤꯕꯅꯤꯗꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯃꯄꯥꯗ ꯀꯔꯤ ꯇꯝꯒꯗꯧꯔꯤꯒꯦ ꯁꯤꯗꯩꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯃꯤꯒꯤꯁꯨ ꯇꯝꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯕꯨ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯃꯗꯨ ꯀꯅꯥꯅ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯄꯨꯊꯣꯛꯏ ꯍꯥꯏꯕꯗꯨ ꯌꯦꯡꯕꯗ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯇꯦꯁ ꯇꯧꯔꯒ ꯃꯄꯥꯅꯤ ꯃꯄꯥ ꯅꯠꯇꯦꯒꯥꯏꯁꯤꯕꯨ ꯈꯪꯕꯁꯤꯕꯨ ꯃꯗꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯈꯪꯕ ꯌꯥꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯀꯥꯟꯗ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯈꯪꯒꯗꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤꯕꯨ ꯗꯣꯛꯇꯔꯅ ꯅꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯔꯤꯄꯣꯔꯠꯅ ꯍꯥꯏꯕꯅꯤ ꯔꯤꯄꯣꯔꯠ ꯍꯥꯏꯕꯁꯤ ꯅꯆꯥꯅꯨꯄꯥꯗꯒꯤ ꯇꯦꯁ ꯇꯧꯔꯤꯕꯅꯤ ꯇꯦꯁ ꯇꯧꯕꯗ ꯃꯗꯨꯗ ꯐꯪꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯃꯄꯥ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯄꯥ ꯑꯣꯏ ꯍꯥꯏꯔꯕꯗꯤ ꯅꯠꯇꯦ ꯃꯗꯨꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯈꯜꯂꯣ ꯑꯁ ꯃꯥꯏꯗꯤ ꯑꯩꯗꯤꯅꯦ ꯃꯁꯤꯗ ꯈꯜꯂꯨꯕꯗꯅꯦ ꯀꯌꯥꯗꯅꯣꯅꯦ ꯁꯣꯝꯗꯅꯅꯦ ꯇꯥ ꯕꯥꯕꯨꯗꯣꯅ ꯃꯆꯥꯅꯨꯄꯤꯗꯨ ꯑꯩꯈꯣꯏꯗ ꯊꯥꯖꯍꯧꯗꯕꯒꯤ ꯉꯁꯤ ꯐꯥꯎꯕꯗꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯗꯅ ꯃꯣꯏ ꯄꯥꯕꯨꯡꯒ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯗꯅ ꯂꯥꯛꯄꯗꯣ ꯁꯤꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯍꯦꯛ ꯊꯥꯖꯍꯧꯗꯦ ꯍꯥꯏꯕꯗꯨꯗꯒꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯐꯥꯎꯕ ꯌꯨꯝꯗ ꯆꯪꯉꯛꯇ꯭ꯔꯕꯅꯦꯕ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯌꯥꯗ ꯏꯀꯥꯏꯈ꯭ꯔꯕꯅꯣꯅꯦ ꯀꯌꯥꯗ ꯏꯀꯥꯏꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯐꯔꯦ ꯊꯦꯡꯂꯕꯁꯨ ꯊꯦꯡ ꯑꯩꯈꯣꯏꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯪꯒ ꯑꯩꯒꯅ ꯁꯣꯏꯕꯗꯤ ꯅꯠꯇꯦꯗꯅ ꯄ꯭ꯔꯦꯃꯥꯗꯨ ꯌꯦꯡꯉꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯖꯔꯛꯇꯅ ꯇꯤꯟꯅꯖꯔꯛꯇꯅ ꯃꯄꯥꯒ ꯑꯩꯒꯁꯨ ꯇꯞ ꯇꯥꯅ ꯃꯁꯤꯗ ꯅꯛꯅꯗꯅ ꯇꯤꯟꯅꯔꯤꯕꯅꯤ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯗꯅ ꯍꯥꯏꯅꯈꯤꯕꯗꯨꯗꯒꯤ ꯁꯣꯝꯗꯅ ꯅꯆꯥꯅꯨꯄꯥꯅ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯑꯁꯤ ꯄꯨꯁꯜꯂꯛꯇꯅ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯥꯝꯕꯅꯤ ꯄꯨꯔꯛꯂꯦ ꯈꯟꯗꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ ꯃꯥꯅ ꯃꯁꯤꯗ ꯃꯤꯔꯣꯜꯂꯕꯅꯤ ꯍꯥꯏꯗꯅ ꯏꯁꯨ ꯂꯥꯛꯀꯗꯧꯔꯕꯅꯤ ꯍꯥꯏꯗꯅ ꯏꯁꯨꯅ ꯁꯥꯟꯅꯅꯕ ꯁꯥꯟꯅꯄꯣꯠ ꯏꯁꯨꯅ ꯍꯌꯦꯡ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯐꯥꯎꯕꯗ ꯅꯪ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯗꯨꯅ ꯊꯝꯂꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯕ ꯑꯁ ꯃꯣꯏ ꯄꯥꯕꯨꯡ ꯇꯣꯛꯑꯁꯤꯗ ꯃꯁꯤꯒꯤ ꯋꯥꯁꯤ ꯑꯩꯅꯦ ꯏꯆꯤꯜꯁꯤꯅꯅꯦ ꯑꯩ ꯄꯟꯅꯤꯡꯗ꯭ꯔꯦꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯇꯅꯤ ꯍꯧꯖꯤꯛ ꯃꯤꯅ ꯉꯥꯡꯅꯒꯗꯧꯔꯤꯕ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯀꯣꯛꯀꯗꯧꯔꯤꯅꯣꯕ ꯁꯨꯝꯗꯧꯔꯁꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯇꯨ ꯍꯧꯈ꯭ꯔꯕꯅꯤꯅꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯕꯥꯕꯨꯗꯣꯟꯗꯅꯦ ꯄꯨꯝꯅꯃꯛꯁꯤ ꯍꯧꯗꯣꯛꯂꯒꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯦꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯌꯦꯡꯕ ꯇꯥꯔꯦ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯑꯗꯨꯕꯨꯅꯦ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯋꯥꯐꯝꯁꯦ ꯂꯣꯏꯁꯤꯟꯕꯗꯨꯅꯤ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯂꯕꯗꯤ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤꯅꯣꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯦ ꯀꯣꯔꯠꯇ ꯃꯣꯏ ꯄꯨꯊꯣꯛꯀꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯔꯤꯕꯗꯨ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯗꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯌꯥꯝꯅ ꯇꯝꯃꯛꯏ ꯑꯩꯅꯅꯦ ꯇꯝꯃꯣꯏꯅ ꯇꯝꯗꯕꯒꯤ ꯋꯥꯅꯤꯗ ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯅꯥꯀꯣꯡꯒꯁꯦ ꯇꯥꯜꯂꯛꯀꯅꯨ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯒꯤꯅꯦ ꯍꯣꯏꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯄꯨꯝꯅꯃꯛꯁꯦ ꯍꯧꯈ꯭ꯔꯦꯗꯅ ꯊꯦꯡꯅꯕ ꯇꯥꯔꯦ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤꯅꯦ 이콧 ꯆꯥꯕꯤ 이모우 ꯑꯃ ꯐꯪꯒꯗꯧꯔꯕꯅꯤ ꯅꯨꯡꯉꯥꯏꯅꯅꯦ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯂꯩꯕ ꯇꯥꯕꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯨꯅꯤꯒꯦ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯏꯁꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯑꯃ ꯀꯣꯛ ꯍꯦꯛꯇ ꯐꯪꯅꯕ ꯍꯣꯠꯅ ꯂꯣꯏꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯣꯏꯒꯤꯗꯨꯕꯨ ꯁꯦꯜ ꯊꯨꯝ ꯄꯥꯝꯕꯒꯤꯒ ꯑꯣꯏꯔꯤꯖꯥꯠꯂꯣ
ꯁꯦꯜ ꯊꯨꯝ ꯈꯔ ꯄꯤꯔꯒ ꯀꯣꯛ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯃꯤ ꯊꯥꯖꯜꯂꯒ ꯇꯨꯃꯤꯟꯅ ꯍꯥꯡꯗꯣꯛꯁꯤꯔꯣ ꯃꯣꯏ ꯕꯥꯕꯨꯡ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯁꯦꯜ ꯄꯥꯝꯕꯒꯤ ꯑꯣꯏꯔꯝꯗꯅꯅꯦ ꯀꯦꯁ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯒꯥꯏꯅ ꯃꯈꯣꯏꯅ ꯉꯝꯁꯨ ꯉꯝꯃꯔꯣꯏꯗꯧꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯕꯨ ꯏꯆꯥ ꯅꯨꯄꯥꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯅꯥꯕ ꯐꯔꯛꯀꯅꯤꯁꯨ ꯍꯥꯏꯔꯤ ꯅꯥꯕ ꯐꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯏꯁꯨ ꯑꯃ ꯂꯥꯛꯄꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯉꯥꯏꯈꯣ ꯍꯩꯔꯥꯡꯉꯤꯉꯩꯗꯅꯦ ꯑꯃꯨꯛꯇ ꯌꯨꯔꯥꯡ ꯍꯩꯅꯨ ꯀꯣ ꯄꯨꯝꯅꯃꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯏ ꯃꯈꯣꯏꯅ ꯀꯦꯁ ꯇꯧꯔꯛꯂꯕꯗꯤ ꯀꯔꯤ ꯀꯦꯁꯅꯣ ꯃꯈꯣꯏꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯑꯣꯟꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇꯅꯦ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯏ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯤꯗꯧꯅ ꯃꯥꯕꯨ ꯑꯩꯅ ꯏꯃꯧꯅꯤ ꯈꯟꯗꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯌꯦꯡꯉꯨꯅꯦ ꯏꯃꯨꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯒꯤ ꯃꯥꯏꯗ ꯃꯣꯏ ꯄꯥꯕꯨꯡ ꯇꯣꯛꯂꯁꯤ ꯋꯥꯐꯝꯁꯦ ꯑꯩ ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯖꯗ꯭ꯔꯦ ꯍꯣꯏ ꯈꯟꯅꯗꯕ ꯌꯥꯗꯕꯅꯤꯅꯦ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤꯅꯦ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯗꯨ ꯍꯜꯂꯕ꯭ꯔꯥ ꯂꯩꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯅꯨꯄꯤꯗꯨ ꯂꯩꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯐꯩ ꯌꯨꯝꯗ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯐꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯄ꯭ꯔꯦꯃꯥꯗꯨꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯃꯣꯏ ꯄꯥꯕꯨꯡ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯗ ꯀꯔꯤꯅꯣ ꯏꯀꯥꯏꯔ ꯃꯥꯜꯂꯦꯗ ꯌꯨꯝ ꯑꯁꯤꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯗꯨꯕꯣ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯐꯠꯇꯕꯅꯤ ꯐꯠꯇꯕ ꯃꯪ ꯑꯃꯒꯨꯝꯕꯅꯦꯅ ꯈꯜꯂꯒ ꯀꯥꯎꯊꯣꯛꯄ ꯇꯥꯕ ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ ꯃꯈꯣꯏꯅ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅꯗꯤ ꯂꯩꯔꯣꯏ ꯑꯗꯨꯕꯨꯅꯦ ꯁꯤꯗ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯑꯃꯨꯛꯇꯅꯦ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯟꯅꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯗꯅ ꯑꯗꯨꯝ ꯂꯩꯔꯕꯁꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯅꯆꯥꯅꯨꯄꯥꯗ ꯍꯧꯗꯣꯛꯀꯗꯕꯗ ꯉꯥꯏꯔꯕꯅꯤ ꯍꯧꯗꯣꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯐꯔꯦ ꯑꯩ ꯉꯁꯥꯏꯐꯥꯎ ꯆꯠꯂꯒꯅꯦ ꯏꯇꯥꯎ ꯕꯥꯕꯨꯗꯣꯟ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ ꯋꯥꯐꯝ ꯑꯁꯦ ꯍꯧꯈꯤꯕ ꯑꯣꯏꯔꯒꯁꯨ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯋꯥꯔꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯐꯔꯅꯦꯅ ꯈꯜꯂꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇꯅꯦ ꯉꯥꯏꯍꯥꯛꯇ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯂꯩꯔꯝꯃꯨꯀꯣ ꯅꯆꯥꯅꯨꯄꯥꯗꯣ ꯌꯥꯔꯕꯗꯤ ꯋꯥꯔꯤ ꯑꯃꯇ ꯍꯧꯗꯣꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯈꯔ ꯁꯦꯡꯅꯅꯦ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯦ ꯀꯩꯗꯧꯕꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯃꯠꯇ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤ ꯌꯧꯔꯕꯗꯤꯅꯦ ꯁꯤꯜꯂꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔꯅꯅꯦ ꯑꯐꯕꯒꯤꯗꯃꯛꯇ आधा लाइस न कना ओरी जानो असिदी करिनो तरा साबी सनी साबी सोहुम साबी सोंगा सापी दुनी ने सिदी करिनो मोही है बदुनी ने सिदी करिनो सरगमय ngasi ai dare hita lakjaraban dare hita sangjin jaraban करिनो इथा था जदना दरे हता संगे सिबो केस अदुगी मतंग दरो करिनो फोन दगा हायरकपा खोलकपदो तोगा डायरेक्ट ओना लाई सिबो करिनो थबक तौरगे हायरो ऑफिस कारगे हायरिरो अस सरगमय अदुगी नति अखै सरते एबल लेबन नत्रो नति एंगोंदा सिनरकपदुगी वाफम खरा सुम तमंगेना तोबै वानी करिनो अदुदी पैसा खरा पियो हायबगा सा मानद्रो सरगमय सेलगी वादी थोक्थ्रपनि आई सारम तो उनजगेबा याई सोंदा लाकियो सिदा लई लाकियो लो सिदा खोगी सरसिल ले तु सिदा संक्यो ओ फरे सर आई एम ता संजरके करिनो मुहि याम थाजदना सट लाउन फौजलैसिबो फोन द तोरक यादब्र नंबो नति मफम अस्तिगा लाइसिबो सथोक ससिनगी सर इरांग असिना थबक सुकायना फंगदबगा यारगदी हेक्ता डायरेक्ट चचरगा सारगा वाफम जे हेक्ता फोंगोक सरगे नेक्ता लाक्सरिबन सर वाफम अदुगी मतंगदा करी तोरे हायो सर कुम्हैदी एकदम नुंगायरा पोनित नति कैदोरगे करी कुम्हैनु नुंगारिबो सर जस्मिन हारिब नुपीसिगा राजेश कदी यामना मतम साना नुंसिनबगी मरी लेरप अमति नत्ति हाइबा तारे करी अदुदी खंगु थक्ता सर मसी लेकाइदिगे इन फंगबो पाउददी यामना सांगना नुंसिनरकपदी नत्ति मसी इखंग खंगौदना था खरा maybe था तरे निपान गुम्बा मरी लेनर मतुंगदा नुक्सी नुंगोंगी लंबी सिदगी इखंग खंगौदना हेक्ता वाइथुंगना खिबै वान आयुने पॉइंट लाउनु वादु कोइथु हाइगनुने सर असेंबदी पाउसे खोमजनबो होनबदा थोनो वाजख्रबोने दे सर खंगेने यारे नंगी पिफम थोगुदो नु पिरगा लोरेने हायुने वादु सर वाबदी वारे हंतकी मतंगसे मसिदगी हेन वाबसी वाई हाई हाई दिए ताइबुं मियोइबना
nungairibra hangnabada warasu nungaina hairibani aduna wafam asida ai point du da lawni muhi aina hangni bo wasige wakum du da sir sinida rajesh hariba miyoisi ka hena pattaba nisha pusa saba ngoksanaba mi amadi nati adubu hojik lekai de ngangnariba wasi rajesh hariba miyese mapa oiba yade mapa oibagi madugi shakti tu leite haibo wafam sin kari mapa oibagi shakti leitraga dudi miron magi wafam sir adudani kumai silaisi mohe nangi wafam si yamna maru helibra natraga nati nangi pausibo sel loba yana nabagiro sir point chamukta di laksage ke doge sir wari haibisidabu minute amada ni de ta sat hek tamamaga madudai ne satkhibudu madugi matik bagundi khara leiroi dobani na khajik tang sangdoga koithoga wari sigi matik mayai yare aina haribasin point do sat tasalo natrabadi nang sel phangmadi lairदना ne ai nang on the selfie bo phobong amoi ko nate sir sir samai dobani sir taseng mada ngasagi imung manung sida leiri bo wafam si machine hayo karino hayo sini de sir rajesh ki mapa muhindra mama sabitri makoi si kero lekai sida adum mina su adum nuksina ba imung aman yam ka hena imung asi kero lekai ga su toro khondana dana adum panglei marei ba dum imung amani hajari ba aduga yamna imung asi de ngakli bo wafam amadi ayune point do tasalone sir babudon kauba rajesh ki mapa muhindra ga tinaba nupa amasule yum ani ohum kaktani thongan khanariba masidida makoi gi masanupi prema kauba male prema ga rajesh ka si adumak kinna boy kari boy yum thangna boy chum loina boy yamna nungsi chana na su lerak pajan aibadi makoi ni aron bamari sir aron bamari gi matang gi thoidok padi khangba ngamti adugo soidana di khangan ayune mohima khata na ayune sir prema su rajesh khoi gi mungda adumak sangthok changsin toba nupi aman aibadi rajesh na mayu makai palaba matungsu sir imung asigi adum family member amagi mongda adum panglei marai bazan adubu sir kari affairs leina bano haibadi thoidokpadi khangba ngam jasmine na su prema buluna taw prema na su jasmine bodum luna taw handaki matang sida lakleba climax ama khaktang hairagadi kari climax na hayu sir wari se swaiden yam kana nungai khalesi ai mohe nangi pauksi karino nangna tami pauksi karino ba sir waro bibiade point laksaragi point di machine se sir hayune point du da hayune sir point da rek hek haijarabada rajesh hari basiga prema hari siga mari se karino habadi khangba ngamtri adubu sir ai mathang da dei soidena pauksi ai pijaragi aduga sir yamna nungai ribo wafam amana hauzik si rajesh ki mama mapa sabitri amadi muhindrana makhoi gi imungda prema si mama oine loksana nabagi wafam amaka lekai da nimbu haiphet ngang karino harisibo case asi loidringeda sir maduni yamna ngai ibo wafam amadi rajesh amadi prema na karigamo lohong khraba jasmine ne kamdogo doribano maduni karigi mapa ama oibagi sakti leitre harga prema ga lohong doribana nati kari wafam asi prema se soidena khangani mapa ama oibagi sakti leitraba rajesh ta prema na mato karmano lohong doribano sir handaki makhoi gi matang gi sir test tawba matamda rajesh si mapa ama oiba ngamdre haibasi test ki report tu da madu tu pirak por mal adubu masi laina aman laina si pharagadi mapa ama oiba yabagi adugu masul lei haibu wafam ama leiri karino ne harisigo mapa oiba ngamde aduga khara lerega mapa oiba ngamagi sakti muk leini haiba sir hojikan gi karino makhoi gi tongan ba disorder mo oi lei male sir hoine adubudi madusu oiba yaini adubu wafam asi kariguma plan ama sir maduni yam kana chingnari sir thawaina makki sillibra natraga wafam asi adudi rajesh amadi prema history phaktabiyar sir tasengmadi babudon hariba prema gi mapa sisu hanadi mohindro gi yumda sangdabo ormal haujikandi thawdo asi thokraba matungda babudon haribasi makhoi gi mungda dum tatana sanghe sir adu orabadi hauji rajesh nariba leina asi kari leina mahak karamba hospital de yenki karamba doctor de yenki kari report laki madu matang e khoina khangma ngamlabadi yamna kanagani madu matang nang khangna bona fani sir madudi ai soidena maki mathangi ani suba report ai soidena porangna bai hona jage sir adu sir masi kitang di lu hoige do mali sir madu tasan ba khomjan na bo hona bada mohi
nangi pifam thokko dum pigani informer ma oibagi nangi na thau du phajana dum tauni sir adu budi sir na ai bu hingan bi bani sir sinatra budi ai gi lambi su kai na su leija da ba as angang sing su husik wana ra bani mahi masingi adagi irang phalang ase da su sen thum ju thok tra bani gari tawgu da bano khangdre da sir thabak asi sum khara khara site ta sum outsource oina sum tawjari haibadun मसीमने दी हिंग यादबनी ना संग कपसु हेयौदा चेक साबसु हेयौदा थबक मचा मचा उसूब खोटप खरा खरा चौब सना साबसु हेयौदगुम तो सर उन्थोंग वान हिंगले सिगुम पाव खरा खोमदो खोमजिन तौरग हिंगनब होनबसि सर अवाबदा अवाब ओय मोहि नंगी न थौदुम तो नंगी हिंगनब लंबीदे इना दुम पीरिदना सर अतुगी वाबदि दुम सर ऐ दुम होना जरक यारे चलो ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯔꯤꯄꯣꯔꯠ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯌꯧꯅꯅꯕꯅ ꯍꯣꯠꯅꯔꯣ ꯔꯤꯄꯣꯔꯠ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯔꯥꯖꯦꯁ ꯑꯃꯗꯤ ꯄ꯭ꯔꯤꯃꯥꯒꯤ ꯃꯔꯝꯗꯁꯨ ꯆꯞ ꯆꯥꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯪꯗꯣꯔꯣ ꯐꯅꯤ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯃꯊꯪꯗꯗꯤ ꯑꯩ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯐꯣꯟꯗꯒ ꯇꯧꯖꯔꯣꯏꯗ ꯁꯔ ꯍꯦꯛꯇ ꯃꯐꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯂꯥꯛꯆꯔꯒ ꯄꯥꯎꯁꯦ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯄꯣꯏꯟꯗ ꯌꯥꯔꯦ ꯆꯂꯣ ꯐꯅꯤ ꯁꯔ ꯑꯩ ꯁꯔ ꯉꯁꯤꯒꯤꯗꯤ ꯁꯦ ꯁꯤ ꯄꯥꯏꯌꯨ फनी सर यौजरुगे सर अस नुंगाइजरे सर आई यारदी हायेंसु लांगनबा येथो होनजगे पाउदो असेंबा पाउ परकदबन फनी सर फनी सर गमै ससरुगे सर अमु लाक्चगे हेमु लाक्चगे अस फजना खेत क्रम आलेने तरजे पाउदे करिनो सेंग्रो सेंगदबा खरादे परागा खेत क्रम आलेने लाकले लाकले Inspector, tayai, 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 lakle, 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 lakle. Inspector, tayai, 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 uthanaba. Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai, tayai, tayai. Lakle, lakle. Inspector. Tayai, tayai, tayai. Leirang lei nungsi malangi sahum kalakle jingi leirang lei nungsi malangi sahum kalakle lotlaro tha moida lona chikna tum lotlaro tha moida lona chikna tum chingi leirang lei nungsi
ꯊꯃꯣꯏꯗꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯌꯥꯎꯔꯝꯒꯗꯔꯥ ꯅꯪꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯤꯅꯤ Thamoy panbi oiramlaba minungsi khangbi ama oiramlaba nahakna thamoy panbi oiramlaba minungsi khangbi ama oiramlaba asuk wajaram loi aigi punsi asuk wajaram loi aigi punsi mikumatasu nokcharam gani mikumatasu nokcharam gani nungsi baidamat wajaram loi nungsi baidamat kapcharam loi Duklona nangai haina khiba unsigi luraba wahong dubu aduklona nangai haina khiba unsigi luraba wahong dubu karigino nangna kai halliba karigino nangna kai halliba thamoi pandebu taklam libara thamoi pandebu taklam libara masibu nungsibagi hauna sara masibu nungsibagi hauna sara nunggi thamoy panbini nunggi murti nabu nungsi khangba hauna bara nunggi thamoy dabu minungsi gini yauramgadara nangdi nunggi murti nunggi thamoy panbini ho Hanana Tagasari Lantok Sariba Inspector Tayai Hanjun Batangkag Lising mga Tara Suba Nang di mamani ani suba tangkag tawiri ba pura mapu Tagasari Miyam na pibira pa feedback amari comment tentang napasagi Ima ibiya maguru mayam Sir Inspector Tayai Lising mga Tara Suba Nang di mamani ani suba Hanjun Batangkag wari siyam na fatsay adubu Jasmine gi maray vaksina kari toglaw
खनबदा अवाब अमदी ओइरी कयादा तोन खरब नुपीगी मपोकसे न ताकपिरे सनाई बे मवाखा तागचरी इमाबी मोला कोनसम तागचरी मेम चौबी वारी लोइरम यांगतंग हंकला ताबिसी इमा इबेमल तागचरी रोबिता लापोलापम तागचरी तरम सरिया बिरप्पा पाबुंग जयंत कुमार वारी एसी तारगा सावले मु तागचरी ताकपिरे तागचरी थैंक यू तरम सरिया बिरप्पा वारी तांका फाउदी ओंथोकना फजक्रे मकासु खौरा नंगाइजरी पाबुंग जयंत कुमार ताकपिरे इमा बिमोला कोनसम तागचरी तरम सरिया बिरप्पा ngasi comment yam sangna pasararoi matam yasalaktaба number moira kanda duga Facebook live ta leibiri bising amaksam memi tagatchari sanchanu tagatchari naurembam sovita kanguzam indrasaki tagatchari taram sarya birappa indubala kamam santi bala pakpi konjenbam soro devi ses kita nesa thiam luang tagatchari samarendra iguzam tagatchari taram sarya birappa neroda once again tagatchari YouTube amadi Facebook ta leibiri bisingna next page ta lakpiu leba asigi irang namaram moiraga 90.0 wahong radio gi thoram da ahong bakara thamcharu badu ngasi degi hausaraga isai sakna si thoram adum apsagi leba ki hojik tholi wirang asida channel asida leijari ba staff sing adum awaba da saru yazari radio gi amadi TV channel oibana thoram paring sing lepa yadabana maram moirkana adum santok sabani tagasari me ampuna mapu next page ta lakpiu isai sanasi thoram saru yaminasi hojiki unade me kukradang me amdagi laptok sari puna mapu amakana kurum sari Layang jari Bhuvan Auto Care Kaksing Paji Laikai near Oil Pump opposite Kaksoi